चलिबा था सिगे अनिगे अयुग पुंग मंगा मखाई ताबदा येंदाव पलीदा सरम चचत पमियोय खरना चही 13 दे सुरबी नुपी मचा मबो नुपी ओइबिगी इज्जत मांगहन बिदुना तमथिनो ओपी नैबिरबा मतुंगदा सिरे खना हुंदोकलंबदगे लाइकनबा ngamdana laikhidrabi mayang imphal bengun loko ki misi asibu yaningdaba phongtokpaga loinana athuba matamda misi asige wayel puraktuna mara leiba sing sibagi cheirak piyu haiba demand tawduna ngasi kela khongjilda samas manipur jamia ulama masjul amsu amade lamda masong gi khunja singna punduna wakat mifam amade wakat khongchat pangthokre lamlai asigi yorbungda miyoi ani covid-19 positive oikibadage containment zone na lauthokraba imung ahum amade chingnaba leibadage home quarantine tawdun leriba imung tarukta BJP state council member khongbal tabam ibom chana thaknaba polam mating pangkhre amaromda nongada makha legaida miyoi ama covid-19 positive oibadage containment zone na lauthokraba imung manga dasu case ibom chana selgi mating pangkhre Wangkai kaithela sangbida yum yauna dukan mari maina chakrai thaudoga singa se ayu angan ba pung nipan makhai tabu matamda dukan manungdagi maikhu kabu unarapadagi khanglakhibane yum amadi dukan singa du thaunauzam yaisana kawba miyoy amagini amade mahakna dukan singa du barasan bani hari dukan singa du di sana kon sangama grocery dukan ama pochai sanba ten house ama aduga thau yonba dukan amagani hari thaunauzam yaisana na phongdorokpada mai adu karidagi hawrakhibano haiba chap chaba khangba ngamdrabasu electric source circuit thokpadagi hawrak poiramgani hai Chingnari More the Labor Custom Preventive Force na Myanmar romdagi puthokpa oigani chingnaba lupa lakh kayagi maman oigataba tongan ba makhalgi water pump generator chamanga rom Tata truck registration number AS01BC 7761 da haptuna IMPHAL lomda puna bohonaringa ngarang numidang fagat pangamkhre masing yamlaba generator sing adu matau karamna Indo Myanmar border gi athingba leina lanthoklaga More romda pusilakli bano haibasi achawu wahang amasu oire Logi wangmada karbar taunabagidamag senapati da punaba venamada haptuna purakpa hangoi lising anirom ngasi ayok Wildlife and Biodiversity Conservation Committee WBCC Manipur gi member singna Thawbal police ka khusamnaduna farba matong Range Forest Office Thawbal da khusinakre hangoi puduna lakhiba singadudi Moirangthem Inau Elias Kansing chahi 38 amade maki loina bi senapati ningol Moirangthem Asan chahi 90 makhoi animak tentha khunau awang laikai dagi haujikna senapati gi Mount Everest College da leibani hari India da sajaba hypersonic technology demonstrator vehicle ngasi mai pakna changeng tokre hariba vehicle asi laplaba mafam amadagi mafam amada nungsitagi hena yangna paiba ngamba missile system amane hariba HYPERSONIC asi Defense Research and Development Organization DRDO na sajabane ngasi mai pakna changeng tokibadu da Defense Minister Rajnath Singh na DRDO gi official singbu thagladuna changeng asi India gi oina khwaidagi hena chawba mai pakpani haiki West Bengal gi Nadia district ta masage chahi kunma thoirum surba nupa machama mobile video game PUBG sanaba fangdabadagini haina chingnaba mong amada masa mathanta sijakre police ki pauna hai madude ITI gi mahairoi amasu oiriba sina chagdaha police station gi manung chana leiba purva laipur da leiba masage yumda thauri yanduna siramba thengnake laikhidraba mahairoi pritamasi gi mama ratnana police da phongdorakibda PUBG sanaba fangdabadage pelaktabadage mahak mathanta sijaramba oiramba yai haiki